अहानबदा हौजु फाउगी मरोइबा पाउ पिजरे मोइरांग खोमदगिना ककवा फाउगी मनुंगदा लैबा फुटपाथ सिंगदा आइन कायना लमखोप सिलमसिंग तकथोखरे अमदी नोंग कन चुबदगी खौपुम दाम पाथरे खौपुम तंपाकता इसिंग इसाउगी अवाबा मायोकनरे युम कया थुमजिनख्रे खुरुमजरी ISTV पाउ मिरेंग ताबिरि पुनमपु तराम नोक्चुरे हौजु फाउगी मरुबे पाउसिंग मियाम द पिजरी डिप्यूटी कमिश्नर इम्फाल वेस्ट ना मनुंग चना लैबा मफम सिंग द लैरिबा मरु ओइबा फुटपाथ सिंग द आइन काना साजिलंबा पैसिलंबा वर्कशॉप दुकान न चिंगबा JCB सिजनदुना लौथोकपा मखा चथरकपा ओइना ngasisu मोइरांग खोमदगिना ककवा फाउबद लैबा सिंग द इम्फाल वेस्ट डिस्ट्रिक्ट एडमिनिस्ट्रेशन न रेवेन्यू डिपार्टमेंट अमसुंग सेक्यूरिटी फोर्स का खुसमनदुना फुटपाथ नियम कायना साजिलंबा खंदोकलंबा युम साबगी पैसिंदुना थमलंबा नुंग लैंगोय चेक उवा न चिंगबा कया JCB सिजनदुना तकथोखी डिस्ट्रिक्ट एडमिनिस्ट्रेशन की मियोय सिंग रेवेन्यू डिपार्टमेंट की मियोय सिंग यावना मसिंग यामलबा मणिपुर पुलिस अमसुंग CRPF पर्सनल सिंगना ngak senduna eviction adu shathaki eviction adu kamari lainana district administration Imphal West ki ADM Jadumani na eviction asi tawdringai mamang da footpath ta niyam kaina sajileba sing asi mapu masa masa na lokthoknana ba notice kayarak pikre adubu madugi ona tainaba da nomo gi footpath ta sajinba hotel phomjin ba dukan phomjin ba amasung poche kaya pashin ba nomo gi hangilakpadagi eviction asi miyam gi yaifana na ba khalaga tawbani fongdokhi bahna makata na miyam na sathok chashin tawriba footpath sing da niyam kaina tawriba sing asi aina yadabata natana masina miyam da khudong chadaba kaya thogalle eviction asi tawraba matungda miyam na footpath ta amuk hanna ain kaina karigumba thabak amata tawbigano loinana Imphal West district ki manungda laiba maroiba footpath sing da niyam kaina sajeleba sing masa masana lauthok pinabasu appeal tawki mari leinaba dukan building owners na actually ba time sida so bibina ba ina jadi alla masi bana lawtari bansi road median dagi bana yenga ka check tawraga engine ba kya masu ko check na aiba owner sing mari lene ba sing da koi notice talan ko kya so koi jara me puno makyo ina yang ne anjara kanda ke kai sim ka tsari na to badala tsari ki चटखिबा हिंग नोंयाइदा कनबा मोंगदा नोंग चुबदगी नोने डिस्ट्रिक्ट की मनुंग चनबा खौपुम तंपाकता इसिंग इचाउगे अवाबा मायोकनरे नोंग कन्ना चुबा दुना खौपुम दाम पाथोरक्तुना दाम अदुगी अकोइबदा लैबा युम कया अमदी हौजिक फाउबगी ओइना लोफम हेक्टर 50 रोम इसिंगना थुंजिनख्रे हाइरे इचाउसिना खौपुम तंपाकी मियोय कयादा चाउना सैथेंग पिरे इलेक्ट्रिक पोल कया तुबदगी मै फंग्रे हाइरे सासन खरा असियाना यावरे हौजिक फाउबगी ओइनदी मी असोक अपंदी यावद्रे अमरोमदा नोंकन चुबादुना मरम ओरगा इम्फाल जिरिबाम लंबी नेशनल हाईवे 37 गे लुंगचुम अमदे रांगकुम गे लोनबदा चिंगनिंग खाइबदगी लंबी फाउनद्रे हाइरे AVCI कंपनीना लंबी फाउननबा चिंगनिंग खाइबा मफम सिंग लौथोकपगी थबक चथरे हाइरे खपुमदाम ताबदगी इसिंग खपुमदाम गे इसिंग से ओवरफ्लो ओइबा डेंजर पॉइंट लगी मीटर अमा हेंगले असे ओगी लेवेन दा वांग चखरे असे सही अचुक जाम मनुंग दा ngasi na ihen hele khoi nung sa thiba leikhre dam se ado achau asang sing na khara yeng se lega khara water resource department da khanghan jari maram di khabum dam se ising se overflow oidagi makha da sun law loina thumding khre achina ai khoi department mai kai dagi nung sa thiba pokhre ache department da mari laina ba officer mayam sina water resource department achina khara yeng sin biu haina खबुम दामदगी लोट मोहरी थाइखोय मैना पुखतसरी प्रेसिडेंट रूल लैंगागसगी मणिपुर की चीफ सेक्रेटरी ओइरिबा प्रशांत कुमार सिंह सिंदोकलगा पुनीत कुमार गोयलबु मणिपुर की चीफ सेक्रेटरी ओइरगनी मसगी मतंगदा मिनिस्ट्री ऑफ होम अफेयर्स ना ऑर्डर थोखरे हाइरे
Director General of Police Manipuri ki poktak matung ina MLA sing amadi masak nairaba miyoi singda attest tawduna lairamba civil police BDF amadi home guard kaya lokthokre Imphal West ki SP KS Sibakantana thokpa order amagi matung ina MLA singda attest tawramba security first sing lokthokre MLA sing adudi Sekmai Assembly constituency ki MLA Ais Dingo dagi taragamari Konthojam Assembly constituency ki MLA Sapam Ranjan dagi nipan Kaisamthong Assembly constituency ki Sapam Nisikanta dagi ani Wanggo Assembly constituency ki MLA KS Loken dagi tarani thoi Mayang Imphal Assembly constituency ki MLA ke Robindro dagi taruk Nauria Pakhang Lakpa Assembly constituency ki MLA SKB dagi mapan Sagonbal Assembly constituency ki MLA RK Imo dagi manga Singjamai Assembly constituency ki MLA Y Khemchan dagi nipan Lamsang Assembly constituency ki MLA S Rajen dagi mari Pasoi SC ki MLA S Kunjakesor dagi taruk Andro SC ki MLA TS Syam Kumar dagi ani Bisnupur SC ki MLA Govindas Konthok Jam dagi ama Kairao SC ki MLA L Ramesor dagi ama Thongju SC ki MLA TS Biswajit dagi manga Hairok SC ki MLA TS Radhesyam dagi ani amadi Saitu ki MLA Haukelet Kipgen dagi ani ni Amaromda Bisnupur District ki SP na thokpa Chirol amanasu MLA amadi masak nairaba miyoi singda attest tawramba security first sing lokthokre Bisnupur ki SP Khetrimayum Ravi Kumar na thadrokpa Chirol amagi matung inna Thongju SC ki MLA Biswajit tagi ani Bisnupur SC ki MLA Govindas Konthok jamdagi tara Moirang SC ki MLA TS Santi dagi mapan MLA S Premchandra dagi taraga manga Hairok SC ki MLA TS Radhesham dagi ani Thang SC ki MLA T Robindro dagi ani amadi Oinam SC ki MLA Irengbom Nalini dagi marini GP Women's College Imphal da Nauna Ming Chanduna VA VSc Honors First Semester da Tamlak Laba Mahiroi Sing Student Induction Program ngasi pangthokre College asigi Central Hall da pangthokiba Tharamadu da GP Women College ke Principal Professor L Rajen College Student Union ki Vice President Dr. Konthojam Indra Kumar Department of Physics ki Head Department Dr. Maisnam Vidya Sagar na chingwa sing namaroi ba music oina sarugya ke Tharamadu da nauna tamlakli ba mahiroi teaching amade non teaching staff singa sakhang maikhang na khiba loina na college asida hangdokli ba department taraga manga ki subject information singsu khanghan ke Thaurang mari leina na college asigi IQSC ki coordinator Dr. MD Baharuddin Sahana nauna sanglakli ba mahiroi singda college asigi lairi ba system singi matang da marik chumba wafam thamke college asigi mathematics department ki head of department Dr. S Samarendrena Mahiroi Singh Damak scholarship ki tongan scheme sing amadi academic performance ki matangda khanghan ki Thauranga mari leinana wangangloi singna Mahiroi Singda college sang naina kaduna tungda mai pakpa mi amam oina na ba khona na ba appeal tauki Kaisam Damru Indian Information Service ki senior grade ta India Pumbuki oina khanbada yaurakre India Pumbuki oina Public Service Commission na conduct tawduna Ministry of Information and Broadcasting na Indian Information Service ki senior grade post kun khanbagi marungda Kaisam Damru na manga super rank phangba ngamduna post asigi dama khalakhibani Indian Information Service officer ase India lainga ki media manager ama oiribani officer singasina Laingak amasung miyam ani ki marakta laingak ke policies scheme sing khanghan bata natana policies sing adugi maru oiba feedback lawrga scheme sing hena mai pak na chelai hanbada maroiba thaudang lawribani Kaisam Damru hojek Nagpur da base tawba Indian Bureau of Mines ki assistant editor ge thau puribani mahak 2023 da Union Public Service Commission Loba exam aduda ahan rank fangduna Indian Bureau of Mines Ministry of Mines ki assistant editor oibangam khibani Kaisam Damru Imphal East District ki Wangkhai Ningthem Pukri Mapal dagi Kaisam Ibohol amasung Sipra Rani Das ki machanupani Mahak University of Delhi dagi BSc Honors 2015 da loreba matungda Manipuri University dagi 2019 da Master of Mass Communication tambaloi ki People Chronicles da sub editor oina chahi hum Warum kibaka loina Nagaland laiba St. Joseph University da assistant professor oina chahi ani puram ki ISTV network ta su chahi hum kanglei pa ki mani program gi anchor oina chahi hum thabak puram ki UPSC na lokhiba interview adu da apiba mark adu ki manung da mark humfu ga manga phongba ngam ki hairi Jonel Education Zone 1 Imphal West District na sinduna one day plantation on Miyawaki micro forest set up under ek pair makinam plant for Mother 2.0 ki thauram Singjamai da leiba Pisum Singa Masada pangthokre ZEO Zone 1 Pisum Singa Masada leiba CYLC Club amadi Imphal West da leiba school taragama thoigi mahiroi amadi oza sing yauna uchara chani ge yankhai mok thabagi thoram aduga mari leinana ZEO Zone 1 Imphal West
Yumnam Hemchandrana, D1 of School Eco Club Zone 1 gi coordinator Mini Sinam Sinamna Miyawaki Haiba New Mini Forest Technique asigi makhada ngasi semgat sagananaba ahanba khongthang ama oina usara sing asi thabani Miyawaki gi nungi oiba wahan thokti maraknakpa urban area gi ahangba mafam singda mini forest semgatuna leiriba mafam adu mahausa gi fazabaki saktam hengat hanbaga loinana green environment ama porakpaga loinana India gi Prime Minister na hodok piramba ek pair ma ki nam haiba campaign adubusu mai paknanaba sangsinba khongthang amani Miyawaki haina mingthonduna mini forest ki wakalona se Japanese botanist Akira Miyawaki na 1970 da hogdokkiba adubuni ayinga sagi kaitharakli ba khalassidagi kharadang kanana ba wakalonda sigumba makhalgi dance forage ama ahangba mafong khudingmakta semgatpani Miyawaki gi program asi ahanba phase ama oina ZEO Zone 1 gi makhada leiriba Imphal West ki area da leiriba school singi oja amadi mahiroi singa punna pangthokpani anisuba phase ki oina thangmaiben gi chairauk singda pangthoknana ba pandam thamli haiki Kaithara one seat biodiversity environmental change sida all India gi oina chathara iba program sida Imphal West gi oina Bishum chinga macha sida ahama phase next phase na Cherauching hill range sa next phase tawjagani aduga handak chathariba plants for mother sida thariba pambi khudumaki hinghanna bidongta post plantation period si hen kia lobiu haba appeal si Zonal Education Office Zone 1 gi maikai degi school gi oja sing ikai khumnajariba headmaster headmistress tunamka appeal tawjari Amaromdanga se mass tree plantation gi thoramadu da sarugya ki bi singjamai chungamaka model high school gi headmistress thokchom renuna ngasi ZEO Zone 1 gi mereng makha da ek pair ma ki nam haiba asiga loinana Miyawaki haina mingthonba mini forest ama semgananabagi pandamda ngasi Imphal West ki manungda leiriba school kaya dagi oja amadi mahiroi sing laktuna sarugyabi ki bagal loinana CYLC club ki secretary Huidrom Sana Tombana achoba mateng pangbibagi damak thagatpa phongdoki School asigi head amadi oja mayam chhatra sing loinana asigi sida school tarama thoina present tawjai chhatra masingna Sani ga yankhaini masida maru oina akhoigi coordinator DI Sina Mini Sinamna aduga loinana JDO Y Hemachandra ga loinana thauram masi pangthok jabani loinana club asigi General Secretary Huidrom Sana Tombana achoba thodang lobiki loinana Jinga Mathak Young Learners Club ki President na achoba thodang lobiduna ngasigi thauram masibu mapung phana pangthok chaki Paugi merthan aten break amatang luxury Offer Canberg Industries Thamabun Mesnam Lekai opposite DM College ta leibana July 13 dagi kunmanga fawa yamna chawraba offer mam pizari madudi school bag ani leibada bag ani hapchagani amadi bag ama leibada 20% off pizari miyamna su yana khangaraba Canberg ta school college seminar workshop sports airbag traveling bag rank on chingba loina phangbigani loina school singi oiba apunba uniform su phangbigani amasung uniform akal khudingmakki apamba design da customize tawduna order tawba yagani Free plastic surgery consultation camp at Caesar Hospitals, Langos from 12 to 19 July 2025 in observation of National Plastic Surgery Day, 15 July. Patients with congenital defect, burn and trauma injuries, post-burn defects, cancer reconstruction, etc. may avail the facilities. For details, please contact 9007 9007 94 or 9611 609611. Honglakliba punsigi lambi sida araiba chaba yaba makhai sasinari aduna hidak langthak kayama chadaba yarakte sasilliba singduna adomgi liver da kayam sokhalli khangbibra liver nabu soklaba chaning thakningba phawdaba puk nungaitaba khong hamba nungairaktaba amadi kuchu kumen senghallakti khuding maksibu ngakthok ke hairabadi Jolip 100% natural syrup amadi capsule Jolip 100% natural syrup and capsule Jahini Fuhena, Babina, Haibamaming Asina, Anala Yengilamda, Tazaba, quality labor amadi, Jackson Honabagi Kudam, Oiduna Lakli. Diagnostic Tagi Horaga, multi speciality hospital amadi, cancer care for Babina na Mangzil Taduna Laki. Haujikamuk, Makata na Chansilaktuna, Miami Mafam the Kudol Tamjari, Babina Institute of Nursing, Manipur Nursing Council Nasu, recognized Tauraba. Matam Gachunarba Classroom, Advanced Left Sing Lasery. Babina Multi Specialty Hospital Amadi, AOI Babina Specialty Hospital da, clinical training from Bio. Expert faculty, Nupam Sumupi Dokhai Hostel,
ꯁꯦꯜ ꯌꯥꯝꯅ ꯆꯪꯗꯅ Babina Hospital amadi khongbu oiriba institute sing da thabak tawbagi khudong chabasu pizari. ꯍꯧꯖꯤꯛ ꯑꯦꯗꯃꯤꯁꯟ ꯍꯧꯖꯔꯦ ꯁꯨꯞꯅꯇꯒꯤ ꯁꯤꯠ 90 ꯈꯛꯇꯅꯤ ꯑꯍꯥꯟꯕ ꯂꯥꯛꯄꯗ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯒꯅꯤ Babina Institute of Nursing, nurturing care, inspiring growth. Sajiwa Zel Road Khabai Soi Imphal East Soccer company gi crown maker real chahi yankhai suraba soccer company gi crown maker real hauzik market ta phangbiragani mahaw yamna leiba pisu yam chawba crown maker real saman mayam su mahaw yengbi crown maker real Matamgi nungsit nungsa amadi ainga sana maram moiraga lok tungba amadi khubana singba tatana thohalli pumna maksibu khudakta phanba ngamlaba Capidon cup syrup 100% herbal product ni lok khubada natana nakmahi chelaba amadi khangnau mareng chatlaga lok kangkhu khuraba Capidon cup syrup thakpiu Capidon cup syrup Break matungda mayamba mukahana taramnok chori loina na makhataba pau pizari maitei irol iek loina silon apun balof milan hojai panana sinduranga si hojai Bisnupur khunda Maitei mek takpi tambi bagi thauramama hogdokre thauramadu da loitongbam Prem Kumar Milan Assamgi President Seram Herajet Milan Hojai Panagi General Secretary Sinam Thonglena maruiba musing oina sarugya ke ngasi pangthokiba thauronga mari leinana Seram Herajet na Assam danga sidi loan amusu mayeki Assam lengak na choba fida ama pibirakpa asida aikoi pumnamakna thawa yauna haijinba tamchinba mathau tare aikoi na mayek asi tamchinduna aikoi gi loan amusung mayek asi chaukhana na bkhona minasi haiki ngasi gi thauramadu Nana takpi tambiki loishinbo oina Milan Hojai Panagi Vice President Haubijam Soniana aikoina aikoigi loan yek sakharhan bahayasi aikoi punumaki tawfadraba thaudangni aikoina honoriba asida mayamna support tawbiu haiki Ngasi Manipuri Women Literary and Cultural Organization MWLCO Hojai Assam na Maitai Irol Iek Lo National Apun Balof Milan Assam gi President Seram Herajit pu taram okre MWLCO gi President Haurongbom Kunjabati na Seram Herajit na Assam gi Manipuri khunai gi damak Imalon bu Assam gi Associate Official Loan ohenba amasung Maitai Mayek na Assam gi School sing da tamnuna ba honarak padalaw kiba thaudang adubu thagat po oina taram okpani haiki ngasi thoramadu da Assistant Secretary Sinam Thonglen Members Pisak Macha Maibam Benu Seram Ongbi Joti Malana Chingbasing Mioi Kiana Sarugyaki Loislakpada Hausu Fob ki Maroiba Pau Amuka Hana Pizari Moirang Khomdagi na Kakwa Fob ki Manung Dalaiba Footpath Singda Ain Kaina Lam Khopsi Lambasing Takthokre Amadi nong kana chubadagi khopum dam pathare khopum tampakta ising isawge awaba mayoknare yum kaya thumjinkhre Hauzik Fob gi ona de Manipuri Pau mathang sta loijare mideng tabri ba punamak po amuka hana khurumjare